ꯆꯥꯛꯈꯨꯝ ꯆꯥꯛꯇꯥꯁꯤꯗ ꯁꯤꯁꯤꯅ ꯐꯅꯦꯛ ꯐꯖꯗ꯭ꯔꯥ ꯑꯇꯥꯡꯕꯤꯗꯨꯅꯦ ꯁꯤꯗꯤ ꯑꯃ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯍꯥꯏꯕ꯭ꯔꯥ ꯈꯨꯔꯈꯨꯜ ꯃꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯨꯀꯥꯗꯨꯅꯦ ꯁꯤꯁꯦ ꯀꯌꯥꯅꯣ ꯌꯣꯟꯕꯗ ꯁꯤꯗꯤ 2,000ꯔ ꯁꯤꯁꯦ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯤ ꯀꯣꯟ ꯆꯪꯉ ꯚꯤꯗꯤꯑꯣ ꯅꯝꯃꯦꯌꯦ ꯑꯩ ꯀꯥꯏꯗꯩ ꯆꯣꯞꯄꯦ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯎꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯒꯤ ꯐꯤ ꯈꯔ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯍꯧꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯉꯁꯥꯏ ꯂꯪ ꯂꯧꯃꯤꯟꯅꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯦꯗꯅ ꯉꯁꯤꯁꯦ ꯃꯟꯗꯦꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯕ ꯅꯨꯃꯤꯠꯁꯦ ꯃꯟꯗꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯐꯤꯁꯦ 20 ꯍꯧꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯂꯪ ꯆꯥꯛꯄꯗ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯑꯣꯅ ꯍꯥꯏꯕꯒꯤ ꯑꯩꯗꯤ ꯈꯨꯠꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤꯀꯣ ꯇꯔꯦꯡꯗ ꯆꯥꯛꯄ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯃꯦꯆꯤꯟꯒꯤ ꯀꯩꯅꯣꯝꯃ ꯂꯩꯌꯦꯕ ꯇꯔꯦꯡ ꯍꯥꯏꯇꯥꯔꯦ ꯃꯣꯇꯣꯔ ꯑꯃ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯆꯥꯛꯄꯤꯒꯦ ꯀꯨꯏꯔꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯈꯔ ꯆꯥꯛꯄꯤꯕꯅꯦ ꯁꯤꯁꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯊꯨꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯈꯔ ꯆꯥꯛꯄꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯅ 700 ꯔꯨꯄꯤꯁꯅ ꯃꯨꯝꯕꯥꯏ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯂꯣ ꯀꯣꯁꯇ ꯃꯨꯝꯕꯥꯏ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯀꯃꯥꯏꯅ ꯂꯥꯏꯌꯦꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯃꯔꯝꯗꯤꯀꯣ ꯍꯥꯏꯗꯤ ꯑꯅꯥꯕꯒꯤ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯕ ꯃꯤ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯑꯅꯥꯕꯒꯤ ꯋꯥꯔꯤꯗ ꯁꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯁꯣꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯁꯦ ꯒꯦꯞ ꯂꯩꯔꯒ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯅꯥꯕꯁꯦ ꯃꯨꯝꯕꯥꯏꯗꯒꯨꯝꯕ ꯌꯦꯡꯕ ꯆꯠꯅꯤꯡꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯈꯪꯅꯤꯡꯕꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯑꯊꯨꯕꯒꯤ ꯈꯪꯅꯤꯡꯕ ꯑꯗꯨꯒ ꯆꯠꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯠ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯁꯦꯖꯇꯣ ꯑꯩ ꯍꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯗꯤ ꯑꯩ ꯂꯦꯞꯄꯒ ꯅꯥꯕꯒꯤꯁꯦ ꯑꯩ ꯂꯦꯞꯄꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯐꯤ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯐꯤ ꯁꯥꯕꯁꯤꯡꯗꯨꯁꯨ ꯃꯊꯪ ꯑꯩ ꯎꯠꯂꯛꯀꯦ ꯑꯩ ꯈꯛꯇꯪꯅꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯐꯤ ꯁꯥꯗ꯭ꯔꯤꯁꯦ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯈꯛꯇꯪꯅꯦ ꯍꯥꯏꯕ ꯌꯥꯏ ꯃꯤ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯨꯝ ꯑꯃꯒꯤ ꯀꯣꯟ ꯑꯃ ꯌꯨꯝ ꯑꯃꯒꯤ ꯀꯣꯟ ꯑꯃ ꯂꯣꯏ ꯂꯩꯅꯩ ꯑꯩꯒꯤ ꯈꯛꯇꯪꯅꯦ ꯂꯩꯇ꯭ꯔꯤꯁꯦ ꯑꯗꯣ ꯌꯦꯡꯁꯦ ꯃꯣꯏ ꯀꯩꯀꯩ ꯁꯥꯕꯅꯣ ꯀꯩꯀꯩ ꯐꯤ ꯁꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯌꯦꯡꯁꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯣꯏ ꯁꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯝꯇꯨꯒꯤ ꯐꯤ ꯃꯇꯦꯛꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯥꯏ ꯍꯥꯏꯗꯤ ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯁꯨꯝ ꯁꯥꯕꯗꯣ ꯁꯨꯃꯥꯏꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯦ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯩ ꯕꯦꯝꯃ ꯌꯨꯝꯅꯥꯝ ꯍꯥꯏꯔꯒ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯕꯦꯝꯃ ꯌꯨꯝꯅꯥꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯤꯕꯤꯌꯣꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯊꯨꯕꯒꯤ ꯍꯪꯅꯤꯡꯉꯒꯁꯨ ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ
ꯌꯥꯝ ꯊꯨꯅ ꯆꯥꯛꯇ꯭ꯔꯥ ꯃꯦꯆꯤꯟꯅ ꯆꯥꯛꯄꯅꯤꯅ ꯌꯥꯝ ꯊꯨꯅ ꯆꯥꯛꯑꯦ ꯈꯪꯍꯧꯗꯦꯕ ꯍꯥꯏꯗꯤ ꯂꯪꯆꯥꯛ ꯑꯃ ꯆꯥꯛꯄꯒ ꯍꯥꯏꯁꯦ ꯈꯪꯍꯧꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯂꯪꯁꯤꯁꯨ ꯑꯃ 2 ꯄ꯭ꯂꯥꯏ ꯑꯣꯏꯕꯅꯤꯅꯀꯣ ꯃꯤꯅꯤꯠ 2ꯃꯨꯛꯀ ꯆꯪꯉꯦꯕ ꯑꯗꯨꯅ ꯂꯪ ꯍꯥꯞꯆꯟꯕꯁꯦ ꯁꯤꯁꯤꯅꯦ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯇꯝ ꯃꯥꯡꯉꯦ ꯂꯪ ꯍꯥꯞꯆꯟꯕꯁꯦ ꯈꯪꯗꯦ ꯂꯪ ꯆꯥꯛꯄꯗꯤ ꯀꯨꯏꯍꯧꯗꯦ ꯃꯦꯆꯤꯟꯅꯤꯅ ꯑꯗꯨꯒ ꯁꯤꯁꯤꯗ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯤꯠ 2 ꯈꯨꯗꯤꯡꯒꯤ ꯂꯪ ꯍꯥꯞꯇꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯪ ꯑꯗꯨꯝ ꯍꯥꯞ ꯂꯩꯕꯁꯦ ꯀꯨꯏꯍꯧꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯩꯗ ꯏꯂꯦꯛꯇ꯭ꯔꯤꯛꯇ ꯇꯧꯔꯒ ꯆꯥꯛꯄꯅꯤꯅ ꯃꯦꯆꯤꯟꯅ ꯆꯥꯛꯄꯅꯤꯅ ꯀꯨꯏꯍꯧꯗꯦ ꯃꯥ ꯖꯔ ꯆꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯛꯇꯪꯗ ꯂꯪ 17-18 ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯩ ꯃꯨꯠꯈ꯭ꯔꯤꯀꯥꯟꯗ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦꯅ ꯐꯤꯁꯤꯡꯗꯣ ꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯃꯆꯨꯗꯩ ꯍꯧꯔꯒꯦ ꯁꯤ ꯁꯝꯇꯨ ꯅꯠꯇ꯭ꯔ ꯁꯤꯁꯦ 2 ply 2 ꯄ꯭ꯂꯥꯏ ꯐꯤ ꯃꯇꯦꯛ ꯍꯥꯏꯁꯦ ꯐꯤ ꯌꯥꯝ ꯄꯥꯛꯄꯅꯦ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯌꯣꯟꯗꯣꯏꯅꯣ 100ꯅꯤ ꯁꯤꯁꯦ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯣ ꯐꯖꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯁꯠ ꯍꯥꯏꯖꯜꯂꯛꯑꯣ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯁꯤꯅ ꯂꯩꯁꯥꯕꯤꯅ ꯁꯥꯕꯅꯤ ꯑꯗꯣ ꯂꯩꯁꯥꯕꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯍꯜꯂꯒꯦꯅ ꯃꯃꯥꯏ ꯎꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯎꯠꯇ꯭ꯔꯦ ꯌꯦꯡꯉꯨ ꯃꯦꯆꯤꯟꯅꯦ ꯁꯤꯗꯩꯁꯦ ꯍꯧꯖꯤꯛꯀꯤ ꯎꯠꯈꯤꯕ ꯑꯃꯗꯨꯒ ꯁꯤ ꯑꯅꯤꯁꯦ ꯃꯦꯆꯤꯟꯅꯦ ꯐꯤ 10ꯁꯦ ꯍꯞꯇꯥ ꯑꯃꯗ ꯐꯤ 10ꯁꯦ ꯁꯥꯕ ꯂꯣꯏꯁꯜꯂꯦ ꯌꯦꯡꯉꯨ ꯉꯁꯥꯏ ꯐꯤ ꯑꯩꯅ ꯂꯪ ꯆꯥꯛꯑꯝꯃꯤꯗꯣ ꯃꯥꯏ ꯁꯥꯟꯅꯕꯅꯦꯕ ꯁꯤꯁꯨ 100ꯗ ꯁꯤ 100ꯗ ꯌꯣꯟꯗꯣꯏ ꯅꯠꯇ꯭ꯔ ꯁꯤꯒꯤ ꯁꯤꯁꯨ 100ꯗ ꯌꯣꯟꯗꯣꯏꯅꯦ ꯁꯤꯁꯨ 2 ꯄ꯭ꯂꯥꯏꯅꯤ ꯐꯤ ꯃꯇꯦꯛ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯧꯅꯩꯌꯦꯕ ꯀꯩꯅꯣꯒꯤ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦ ꯑꯃꯁꯤꯅ ꯈꯔ ꯑꯇꯥꯡꯕꯅꯦꯕ ꯃꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯦꯕ ꯑꯩꯒꯤ ꯗꯤꯁꯇꯔꯕꯁꯤꯡꯗꯣ ꯃꯣꯏꯁꯤꯡꯁꯤꯅꯦ ꯁꯤꯁꯤꯅ ꯐꯅꯦꯛ ꯐꯖꯗ꯭ꯔꯥ ꯑꯇꯥꯡꯕꯤꯗꯨꯅꯦ ꯁꯤꯗꯤ ꯑꯃ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯍꯥꯏꯕ꯭ꯔꯥ ꯈꯨꯔꯈꯨꯜ ꯃꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯨꯀꯥꯗꯨꯅꯦ ꯁꯤꯁꯦ ꯀꯌꯥꯅꯣ ꯌꯣꯟꯕꯗ ꯁꯤꯗꯤ 2,000ꯔ ꯁꯤꯁꯦ 2,200 ꯁꯤ ꯍꯧꯖꯤꯛꯀꯤ ꯐꯤꯗꯨꯅ ꯑꯗꯣ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯁꯠ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯩꯗ꯭ꯔꯁꯨ ꯂꯩꯗꯅ ꯁꯤ ꯑꯗꯨꯏ ꯃꯆꯨꯗꯣ ꯐꯖꯩꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣꯕ ꯍꯨꯏ ꯁꯥꯟꯅꯕ ꯑꯃ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯁꯦ ꯑꯇꯣꯞꯄ ꯁꯤꯗ ꯑꯃꯁꯨ ꯂꯩ ꯐꯤ ꯑꯦꯚꯔꯗꯥꯏꯁ ꯇꯧꯔꯤꯅꯦ ꯐꯤ ꯌꯦꯡꯍꯟꯒꯦ ꯁꯤꯒꯤ ꯀꯩꯅꯣ ꯀꯔꯤꯕ ꯂꯦꯅꯤꯟ 1 plyꯗ ꯐꯦꯟꯕ 1 plyꯗ ꯐꯦꯟꯕ ꯂꯦꯅꯤꯟꯅꯦ ꯁꯤꯁꯤ ꯀꯌꯥꯗꯅꯣ ꯌꯣꯜꯂꯤꯁꯦ ꯁꯤꯁꯦ ꯁꯥꯏ ꯈꯨꯜꯂꯛꯇ ꯂꯧꯕꯗꯤ 150ꯗ ꯊꯥꯗꯣꯛꯑꯦ ꯃꯣꯏꯅ ꯑꯃꯨꯛ 150 ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯁꯨꯗꯕꯤꯗ 150ꯗ ꯊꯥꯗꯣꯛꯑꯒ 150ꯗ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕ ꯁꯨꯗꯕꯤꯗ ꯑꯗꯨꯏ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯀꯣꯟ ꯈꯨꯗꯤꯡ ꯆꯪꯉꯒ ꯁꯤꯅ 1 plyꯒꯤ ꯐꯅꯦꯛ ꯁꯗꯥ ꯀꯩꯅꯣꯅꯦ ꯃꯥꯏꯁꯦ 2 ply ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯤꯁꯨ 100 ꯄꯤꯌꯦ ꯐꯅꯦꯛ 2 plyꯒꯤ ꯁꯗꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯤꯅ ꯑꯗꯨꯗꯤ ꯑꯃꯃꯨꯛ ꯌꯦꯡꯈꯠꯂꯛꯀꯦ
ꯁꯤꯕꯣ ꯈꯔ ꯐꯔꯕ ꯎꯝ ꯁꯤꯁꯤꯅ ꯀꯩ ꯐꯤꯅꯣ ꯌꯦꯡꯁꯤ ꯁꯤꯒꯤ ꯂꯪꯁꯦ ꯁꯤ ꯄꯁꯃꯤꯅꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯁꯃꯤꯅꯥꯗ ꯋꯥꯟ ꯄ꯭ꯂꯥꯏꯗ ꯄꯁꯃꯤꯅꯥ ꯄꯤꯡ ꯀꯂꯔ ꯄꯤꯡ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏ ꯄꯤꯇꯨꯛ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯄꯤꯡ ꯍꯥꯏꯗꯣꯏ ꯑꯩꯈꯣꯏ ꯄꯤꯡ ꯍꯥꯏ ꯑꯗꯨꯗꯨꯗ ꯀꯣꯐꯤ ꯀꯂꯔꯅ ꯍꯠꯇꯣꯏꯕ ꯃꯄꯥꯟ ꯄꯁꯃꯤꯅꯥ ꯋꯥꯏꯠ ꯄꯁꯃꯤꯅꯥꯅ ꯑꯗꯨ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯈꯪꯗꯦ ꯁꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯃꯃꯝ ꯌꯦꯡꯁꯤ ꯑꯩꯈꯣই ꯁ꯭ꯋꯥꯏꯗꯤ ꯀꯣꯟ ꯉꯥꯛꯇꯅꯤ ꯑꯩ ꯈꯛꯇꯅꯤ ꯂꯦꯝꯃ ꯂꯩꯔꯤꯁꯦ ꯃꯤ ꯂꯣꯏ ꯀꯣꯟ ꯐꯤ ꯉꯥꯛꯇꯅꯤ ꯁꯥꯟꯅꯩꯁꯦ ꯀꯣꯟ ꯑꯃꯗꯤ ꯐꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯈꯛꯇ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯩꯅꯣ ꯁꯤꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯐꯗꯤꯔꯣ ꯑꯣ ꯁꯤ ꯐꯗꯤꯅꯤ ꯍꯥ ꯀꯤꯂꯣ ꯂꯪ ꯀꯧꯏ ꯀꯌꯥ ꯄꯤꯒꯦ ꯖꯨꯔꯥꯗ ꯖꯨꯔꯥꯗ ꯀꯥꯟ ꯍꯥꯏꯔꯝꯃꯨꯁꯦ ꯁꯤꯁꯤꯗꯤ ꯑꯩꯁꯨ ꯂꯧꯍꯧꯒꯦ ꯑꯣ ꯑꯩ ꯈꯪꯍꯧꯗꯕꯩꯅꯦ ꯐꯗꯤꯗꯣ ꯁꯤ ꯂꯧꯍꯧꯒꯦ ꯑꯗꯨ ꯁꯤꯁꯦ ꯀꯤꯂꯣ ꯂꯪꯅꯦ ꯁꯤ ꯐꯗꯤꯅꯦ ꯖꯨꯔꯥꯗ 150 ꯁꯤꯅ ꯑꯩꯅ ꯉꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯅ ꯀꯩꯅꯣ ꯁꯥꯗꯥꯒꯤ ꯁꯨꯠ ꯑꯃ ꯄꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯅꯦꯛꯀꯤ ꯍꯥꯠꯄꯅꯦꯕꯀꯣ ꯐꯅꯦꯛ ꯁꯤꯁꯦ ꯑꯣꯂꯤꯞ ꯒ꯭ꯔꯤꯟ ꯀꯂꯔ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯊꯣꯏꯕꯤ ꯌꯦꯜꯂꯣ ꯀꯂꯔꯅ ꯃꯄꯥꯟ ꯍꯠꯄꯀꯣ ꯐꯖꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯏꯆꯥꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯈꯨꯠꯁꯤꯡꯗꯣ ꯑꯝꯇ ꯇꯨꯀꯠꯆꯕ ꯌꯥꯎ ꯏꯀꯥꯏꯔꯦ ꯑꯩ ꯊꯣꯛꯑꯒꯦ ꯃꯌꯥꯝ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯤ ꯀꯣꯟ ꯆꯪꯉ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯒꯤꯍꯣꯔꯤ ꯃꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯑꯩ ꯅꯍꯥꯟ ꯎꯔꯛꯄꯅꯦꯕ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯒꯤꯍꯣꯔꯤꯗꯣ ꯍꯩꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯩꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯗꯕꯅꯤꯅ ꯀꯌꯥ ꯀꯟꯅ ꯐꯖꯅ ꯄꯥꯟꯗꯦꯕꯀꯣ ꯈꯤꯇꯪꯕꯨꯗꯤ ꯌꯦꯡꯁꯤꯀꯣ ꯁꯤ ꯅꯣꯕꯥꯞ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯉꯔꯥꯡ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯑꯗꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤꯅꯤ ꯃꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯕꯤꯒꯅꯨ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯅꯝꯈꯤꯕꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯃꯨꯛꯇ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯦꯔꯒ ꯀꯩꯗꯧꯔꯒ ꯂꯩꯕꯁꯦ ꯑꯩ ꯎꯗꯦꯕꯀꯣ ꯑꯗꯣ ꯀꯦꯗꯦ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯦ ꯑꯝꯇ ꯀꯦꯗꯦ ꯑꯗꯨ ꯃꯥꯁꯦ ꯉꯔꯥꯡꯗꯤ ꯕꯤꯟꯗꯤꯒ ꯅꯝꯃꯒ ꯂꯤꯞꯁꯇꯤꯛꯀ ꯁꯪꯉ ꯇꯧꯕꯗꯨꯗ ꯑꯩ ꯃꯤꯠꯇ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯝꯖꯟꯒꯦꯅ ꯅꯝꯖꯜꯍꯧꯕ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯀꯥꯟꯗ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯑꯁ ꯌꯥꯝ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯇꯧꯏ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯃꯇꯦꯛꯇꯣ ꯍꯥꯞꯆꯔꯛꯀꯦ ꯀꯩꯗꯧꯕꯅꯣ ꯅꯗꯨꯅ ꯑꯩꯈꯣꯏ ꯇꯦꯅꯤ ꯌꯥꯔꯣꯏꯗ꯭ꯔꯥ 계속 닦았대로 ꯇꯥꯛꯄꯁꯦ ꯑꯇꯩ ꯃꯤꯠꯇ ꯈꯔ ꯆꯠꯂꯣ ꯄꯨꯇꯨ ꯑꯝꯇ ꯀꯦꯜꯍꯟꯕ ꯑꯝꯇꯗꯤ ꯍꯥꯏꯔꯝꯕ ꯌꯥꯔꯗꯤ ꯊꯥꯖꯗ꯭ꯔꯤꯁꯦ ꯆꯥꯛꯈꯨꯝꯁꯤꯗ ꯉꯥꯟꯗ꯭ꯔꯦ ꯑꯃꯨꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯤꯗ 조금 따지다 ꯁꯤꯅꯤ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩ ꯍꯥꯏꯁꯦ ꯁꯨꯛ ꯊꯤꯈ꯭ꯔꯕ ꯆꯥꯛꯈꯨꯝꯗ ꯁꯨꯛ ꯐꯖꯕ ꯑꯅꯤ ꯐꯝꯃꯤꯁꯦ ꯌꯦꯡꯉꯣ